Finland na NATO gi membership Oinaba Khannarakhiba Cheirakta Russiagi military helicopter na airspace thugaiduna Paisinkhre. Finland na NATO gi membership Oinaba Khannarakhiba Cheirakta Russian army gi helicopter amana airspace thugaiduna Paisinkhre haina official source amana phongdokle. Finland gi defense ministry gi maikaidagi pikhiba statement amana haidibade laibak asina NATO gi membership Oinaba Khanare amadi athuba matamda NATO gi membership oiraba yana leire. Aircraft adugi taibadu Mi-17 helicopter ne Finland gi airspace ta kilometer mari dagi na mga fauba changda lansinduna paisilakibani haire. Russia na airspace thugaiduna paisilakhiba thogdok ase masina ahanbadi natte mamangi April thadasu airspace lansina paisilakibagi thogdok laikhrabane. Ukraine gi lan thokraba matungda thogdok sing adu satharakibane. Russian army ga mari lainaba civilian transport plane amana April 9 da Finland gi airspace ta paisilakibagi thogdok laikhre haire. Experts sing na phongdorokiba waphamgi matungina Finland amadi Sweden laibakani asina NATO gi membership oinanaba Cheirakta asida Russiagi maikaidagi khut thingjinbagi oiba thawong ama chatharakhe. Laibak ani asina nongpok thangba yumthangnariba laibak amadagi landarakpa matamda ngakthongnabagi damakta NATO gi membership oinanaba Khannarakhibanei. Cyber attack na singbagi thawong singsu chatharakpa yana lai hairibane. Adum oinamak analyst sing na phongdokiba wapham amadade military gi oina landasilakpa yabage tanja adudi niamna lai haire. Finnish MP ge majority amade miyamna de NATO gi alliance asida yawningbagi apamba lairabane. Finnish President Sauli Niistona de Megi tang taragani thoida mahaki personal oiba phirebadu laukthrabane. Finnish Prime Minister Sanna Marin na haikibada laibak asina yumthangnariba laibak Sweden ga loyana NATO gi membership oinanaba khanare. Karigumba Finland amadi Sweden laibak ani asina NATO gi membership ki warep lawnaba apply tawba tarabade maru oiba issue di athuba matamda ratification ki process adu hobane. Finland na NATO gi member state singasu wari sanaduna security guarantee phangnaba wa khanare. Finnish media gi report singi matungina de mathangi numit kharani gi matam asigi manungda government gi warep amadi lauraga ne. Finland laibak asi chahi chamagani panlom de Russia na rule tawduna lakpane. Aduga ing 1953 ke matamda Finland Russia dagi maning makha tamle haina laukthokibane. Malem gi ani suba lanjau gi matamda Soviet na landarakpadagi lanthengna khe adubu peace deal ama chatharba matungda border ge area kaya Russia da khusina khe. Nordic nation asi Cold War gi matamda neutral oiba laibak ama oina laikhe. Matam adu Soviet Union gi maikei dage landa siloi haibagi thajaba wafam pi khe. Russia na Mariupol gi theater da air strike tawkhibagi thogdokta miyoi chatruk sire. Russia na March 13 ta Mariupol da laiba Donetsk Academic Regional Drama Theater da bombing chathakibagi thogdokta miyoi chatruk hena sikhi haina official report amagi warol matungina phongdoklei. Russia na Ukraine da landasalakhiba sida civilian sing da miyot minai chathabagi wathok leiringai Cheirakta asida Mariupol gi Donetsk Academy Regional Drama Theater da bombing chathakiba aduna civilian sing amukta da masing yamna hatpa haibadu oire. Mariupol theater da bombing chathakiba thogdok aduda building adugi manung amadi mapanda leiba civilian chatruk misi mina adu nangkhibane. Thogdok aduda hingauba miyoi singnade civilian sibagi masing hena wanglamgani haina su phongdoklei. Associate Press na thogdok adugi matangda thijin humjin bagi thabak chathakibada thogdok aduda hingauraba miyoi kulhumdoi rom henbana phongdokiba wafam da Russia ge warplane singna air strike chathakiba thogdok aduda makhoina drama theater aduda changjapam lawduna leiringai matamda thokibane. Ukraine gi government ki maikai dagi de miyoi chahum lom hena sikhi hairibane. Thogdok adugi matangda war crime investigation ama chathaba hokhrabani haire. Associate Press ke journalist singnasu thogdok thokpa maduda sangsinduna yengsinki haire. Russia na niyom kaiba mawong amada micham praja singbu paksana hatli haibagi matangda marik chumba khangdoknabagi damakta madugi sakhi khomjinbagi thawong chathare. Russian force na Mariupol gi lamdam masida landarakhiba matam masidasu Ukraine gi lanmi singnasu akanba athingba piduna lanthengnakhibadagi city aduda chauna mang takpagi thogdok singdi thoklei. Haujik city aduge maraiba tambangamdaba phibam amada leire. Russia na city asida langoi chansinduna leiringai matamda civilian lising kunlom hena sikhi. Mariupol gi mafam ase changthok changchin tawbasu yadre. Russia na Mariupol gi drama theater da chathakiba bombing attack adu war crime oigani haina thajanare. Mariupol gi mayol makta da hairiba theater asi leire. Theater adu chahi hompurom helabane. Building adu angaubana pillar oiraga nungna sabane. Yumthak adusu hek yengbada angangba masu sangba distinctive oi. Matam amada di hairiba theater ase Russian Dramatic Theater hairagasu khangnaribane. Local authorities singnasu ing 2015 gi matamdagi Russia haiba mingthol adu lauthokhrabane.
amadi mamang chahi gi July tha da theater aduda performance tawba matamda Ukrainian sing khaktagi oigadabani haire Russia na Mariupol da siege tawkiba si March ahanba numitagi hawkibane theater aduda changjafam lawduna lariba miyoi sing adugi manungda actor designer amadi administrator yaure Mariupol gi authority na theater gi building adu bomb shelter oinanabagi wafamsu order tawkhrabani haire aroibada tabiriba pungnamakpu thagatchari